India na Myanmar gi Sagaing region Airstrike tawkhre haiduna aranba paw sandorakli. Pakistan na Yumpham oiba social media account kyan aranba paw circulate tawduna handak India na Myanmar gi Sagaing region da Airstrike tawduna nupi angang yauna misam kya khatkre haina sandorakli bisi miyamna thajabigano haina Digital Forensic Research and Analytic Center DFRA na phongdorakli. Fact checking da specializes tawba non-profit media organization sina thihumbi ki thabak sa thabada Pakistan na Yumpham oiba social media account singna sanduragli ba paw miyam bulana lamjing na bohona bani haidi sei sigi me thar tuan ba media singna report tawraki ba matung ina Myanmar gi military junta na Sagaing region gi central area da leiba khungang target tawduna airstrike sa takhi airstrike aduda Tepayin township ta leiba ohe Haten twin village ki school ama kai ki bagaloina Maheiloi kun namadi oza ani siki haina mek sing phong ki balaki media report sing adu sahi sigi me thara sata ki ba airstrike adu Myanmar gi military na nemasum airstrike sata ki ba adu India gi khut yawi haibi gi wapam amata natragana angle amata pan ki balaki masigi matung tarak par tuan ba thaudokta Alpha I gi militant singa Indian army ga Assam gi base camp khut thokna bada lanmi siki balaki Haribasing Sigaloina DFRA Sina Thi Humbi Tabuk Satabda Myanmar gi Sagaing region da India na airstrike tawduna misam kya khatki hariba pawsi Pakistan na Yumpham oiba social media accounts na miyam bulana lamjing na ba sandokpane haiba khangmangamli India na confirm tawkiba engagement ti Assam na thokiba local militants attack adu khaktani cross border operation yaudi hairen su paws na makhatari November kunga manga English singaniga kunga marida laimakhongi army camp dagi mangkhiba laisram kamal babu sahi ani fajilaglaba phawbada lengana mafam khangandri haujuk phawbada magna setcha khiba phirol gi masjid amata phaw phangandri lupa ama phawbagi mating Manipur government piraktri private school amagi angang sing senanabagi damak thada lupa lising phangbaduna isa mahitamali ima isa sari belarani May oming lisingani ka kun ko humdoi digi lamentuhan ko kizaw sing na makoy gi kulay paiba theories kaktanatana mapalibak tigi narol sang sila ko kulay paiba sing ka phawbuk samnaduna Manipur digi separate administration lawgani haiduna sa tarakiba tamthiraba lan gi thawdok sing yamna toina thoklingai gi serak mamang sahi ing lisingani ka kun ga marigi November kun ga mangada laimakhong da laiba 57 Mountain Division CO 99 APO Laimakhong Army Camp na sangkibadagi mapong khangkidaba Assam gi Kasar district ki Gosaipur dagi laisram kamal babu sa yangkai gi taruk apok balai kidraba el Komardon gi langlalangjin haujuk phaw Manipur government na putok pangamdre thawdo sigi matang na Manipur lenga na mapong khangandri ba el Kamal babu ga pokmina ba manaw nupa el Brajabansina petitioner oiduna High Court of Manipur writ petition criminal number 20 of 2024 L Brajabansi versus State of Manipur and others filed torak tuna masigi well thengthang 9 sa tarakre criminal writ petition asigi ahan well November kunga taret English ngani ga kunga mari da sa takibani El Kamal babu gi thawdo asigi matang na High Court of Manipur na Manipur wakat padana tana Kokokom Coordination Committee on Crisis of Mitai Manipuri Kasar Assam gi miyam khada Kasar gi SP office da missing report ama file tawbusu laiki duga thawdo asigi mayokta JSC against the missing of Laisram Kamal babu kawwa ma semduna makhal kya gi khongjang sakki adumaina ma thawdo asi thokraba matung sahi phagada ba sunata gi ngasi ka thana numit kunthra ga taruni khakta mangai laglaba phawda maikai amata dagi El Kamal babu hingli natragana laikidre haiba yauna maakpu asuk sanglaba matam asigi manungda maaki langla langjan amata khangmak ngamlaktabadagi pauksi amana maaki loina bilaisram ombi belarani ngarang telephone sanakiba wari da mak hai wafam khangdri baigi ipuroi bigi laifamna Kasar district ki Gosaipur dagini aigi ipamna Kasar district ki Nagadi gram patu dagini nupa mayumga ipamga gimarakta kilometer kunga mangarum lapnai Ipuroi bana laimakhong ki army camp manung thawak suba MSL Binon construction company ki supervisor oiduna loitang maning laikai da laikibani na isa nupa asidi aigi ipam ga nakna laiba private school amada tambani na
nupa mayumdagi isa nupani school ka thoka sin tawbada khudong sadabadagi ipamda adumak lairakibani aduga ipuroibabu mafam khangan khidaba thawdoktagi su makhatan haujik su ipamda lairakli ipuroibagi matangda court case tawbu yauna maki khungul libinaba honakiba punama ngasi phawbada arem boiri aigi wakhaldadi haujik sahi phadri fazilakadoroba phawbada nongma natraga nongmadi ipuroibadu soidana halakigani haina handuna talai adubu ngasi phawbada manipur lenga ki mekaidigi ipuroibana setcha kiba firol singi maset amata oirabasu phanganma ngamdri tasengna ipuroibadu laikhidre haibasu haibidri mana November kunga mga English nganiga kunga mariga ayuk pung wapalom tarakpada mahugsagumna laimakonggi army kia manungda maki mathau pangthokna basangba tongkiba Honda Activa MN01N 7726 light pink color amasum ipuroibana paihip mobile phone number 9862408163 su hogju phawba phangma ngamdri haina su paw mana makhatana phongdorakli Indo-Myanmar ngamkhai paringda leiba NSN KYA gi camp the Indian Army na drone attack sa thaduna kedar mga hatkri NSN GPRN Indian Army gi thawong nagamiyang gi mathakta genocide cha thamani hawkiba matam khara gi mamangda Myanmar da leiba Alpha I camp the Indian Army na drone sisinaduna Airstrike cha thaduna lahulup adugi makok thongba lusing mayawna miyoy kya khatraba matungda amuhana Arunachal Pradesh amadi Myanmar gi marakta leiba Indo-Myanmar ngamkhai paringgi sarukta leiba NSN KYA camp the Indian Army na amuhana drone bombing tawduna attack sa thabada NSN KYA gi kedar mga laikidre hairi thawdo asigi matana press na pangwa pawgi source amagi matungina hawkiba ningthokaba numiki numidang wairamda Indian Army na satakiba drone bombing gi attack aduda NSN KYA gi makok thongba commander Piyong yauna maki bodyguard ahum su attack aduda laikidre tuan ba intelligence source da Yumpham oiduna phongba report amagi matungina Indian Army na satakiba attack adu hawkiba thasigi taraga tarukta Arunachal Pradesh ki Sanglang district ta leiba Assam Rifles Company operating base COB ida militant sing satakiba attack adugi laman khumbu oina NSN KYA gi self-styled Major General Piyong Konyak ta atamna target thamduna satakiba attack amane hari security force the Yumpham oiduna phongba report amagi matungina hairiba attack asi Indian security force ki mathakta NSN KYA amasum Alpha I ki militant sing satakiba attack adugi laman khummane hari panmaya badi isdan Assam ki saruk ama oidiba Tinsukia district ki manungsanba Karko Pathar police station ki jurisdiction da leiba Kamsong da hangba army COB the Alpha I gi militant sin attack sa thaduna army personnel ahum asu apan nanghan ki balai khrabani nakalamoramda NSN KYA gi camp the Indian Army na drone sisin atuna attack sa takiba dubu NSN GPRN gi makedi gi yaning da pafungdorakni NSN GPRN na thadorakpa chirol amagi matung ina hawkiba ningthokaba numiki numidang wairam da Eastern Konyak region da leiba Khenmoi Loyi village the Indian Army na drone season aduna Airstrike sa thabadu da masagi sai kungatare suraba nupam masa ama masum sahi nipan ka ngari bi angang nupi masa ama yauna maralai jadraba miyoi mari tamthina aso apan nanganki asigoma Indian Army ki thawong asi miyoi bu khunai da sanadaba sajaramani Indian Army na satakiba attack asi nagamiya mu tumna halagi haiba panamda genocide sa thabani hairoi dabigi maram laiti hainasu NSN GPRN na Indian Army ki mathata akan mamongda yaning da phongdorakli JJ mission corruption tawba action lakhot khibagi akupa marol pinaba state sing na khankhri ising pidana pire haijin ba scheme pangthok la haijin bagi wakat sing report ta yahola kadabani India government na paikhatliba mipum khudimakta afaba toti ising pithaknaba yamna maruibi scheme am oiba jal jeevan mission sigi matangda union cabinet secretary gi mipam pangthokkibaga loinana government na mission sigi matangna corruption tawbigi matangna thijinba masum sienaba official singi mathakta action lokhatpigi akupa marol piraknaba station na khankhre state government na pirakadaba report adu da yorakadaba information singi manungda miyam gi maikaidigi phallana sisinaba madi aranma tawbigi wakat sing yengsinbigi matangna akupa marot khangalakadabani masiga loinana state singi department na aranma mongda yumkok singi maming pansinba scheme pangthoktana pangthokle haiba ising pidana pire haiba masum atai hiram singi matangna lakpa wakat sing report adu da mayek singna palakadabani haidi JJM Jal Jeevan Mission sibu ground
inspection taunabagidamang state khudimaki oina nodal officer samigi mathakta hapkraba matungda cabinet secretary gi mifamna state singna tangai phadana thaba asi pangthoknaba khangankhibani Center na state singna khangankiba matungina state singna official sing contractor sing amasum atai mari leinaba singi mathakta laukhatkiba case report tawgadabani scheme asi lupa kuti lakh 8.29 gi sentang kaithoktuna puna water supply scheme lakh 6.41 paikhatuna yumthong kuti 12.74 ising pinaba panamda hawdokhibani khungangi lamda lairiba yumkok singda thaknabi ising pinabagi flagship scheme asi implement tawbada aranba kya tawre habigi complaint kya lakraba matungda scheme asi hakthengna thabak tawriba official sing amasum contractor singi matak state singna action loknaba center na khangankibani state singna pikhalakadoriba report aduda CBI Lok Ayuk amasum anti corruption department of lokhatpa case sing yaholakadabani haidi Ministry of Jal Shakti gi Makhara Department of Drinking Water and Sanitation na paikhatliba scheme asi top level review meeting ama pangthoktuna scheme asi lising ani ga kungani pan phawa sangdona ba khanakibani Indian Express na pang paugi likhuna magi matungina state level la paikhatliba JJM gi thaba asida aranba tawba official sing amadi contractor sing gi mathak chap chaba action lokhalaba matungda scheme asi extend tawani scheme asi sangdokpagi matangda union budget yawkhrabasu haujiksu union cabinet na approve tawdana lairibani state amasum union territory singna JJM gi dashboard upload torakba data da yumpham oiraga thijinba phanglakpa warol sing Indian Express na hokibat me kunga mathoi phongkibani hairiba data adu mission gi guidelines hongdokpaga loinana expenditure na mowong sumdaba thawong lakpaga loinana cost escalation thoknabigi masa oire haina thamkibani Investigation aduna phangba data gi matung apunba scheme lising tara mari gi songa ga yankhai ga marfu ga taruk ki hana pi ki senpham dagi puna lupa koti lising tara ga taruk sani pan ga kunthra ga mapan gi senpham hengat na sading ta on khri hariba sanga si sada 14.58 hengat lagani saliba tha si gi tara Department of Drinking Water and Sanitation State singi chief secretary sing the pikiba directive ki matung in state sing October kun phawgi manungda makhoi gi report pisin gadabani hari report adu aran ma tawbagi tama p HED gi official singi mathakta action lokhat kiba FIR lokhat kiba masun sel thungi amot pa laikiba singi akupa ma role khangala kadabani hari contractor singa masum TPIA third party inspection agency gi mathakta action lokhat kibani lakot khibasing FIR amadi makogi maphamdagi lakotpa senphamsu khangalakadabani haidi miyamgi maikaidigi phallana sisinaba amadi aranma tawbagi wakatsing yengshinbagi matangna akupa marol khangalakadabani state singi department aran muongda yumkok singi maming panchinba scheme pangthoktana pangthokle haiba ising pidana pide haiba masum atai hiram singi matangda lakpa wakatsingsu report adu mayek singna palakadabani haidi SAC CPO exam na cookie candidate khumfugani thoi mai pakri Hanakta laukthokhiba SAC CPO Staff Selection Commission Central Police Organization Sub Inspector Examination 2024 da Manipur gi koki kanglup tegi punna candidate humfugani thoi mai pak pangam laina koki Student Organization General Headquarter na phongdokri KSO General Headquarter na hokibani to kaba numita sirol ama thoktuna laukthokiba matungina mai paklaba candidate singa sigi manungda mi kaya IDP oiba yauri state asida lairiba umkhana basina mahima singa masum examination center sing akaiba pirabasu candidate sing asina mai paglakpa sing thaningai oiba amane haidi candidate kiyagi imung akiba mari tamangam da wakhalda hinglabasu Maheiloi singna competitive exam da pirakliba performance asidi tasing yamna masak thokpa amani hainasu KSO na singthari pirakliba result asina mapung phan uliba masakti hauji oiri pumkhanaba phiba masina candidate singna mangjariba manglan adubudi thingba ngamdi haibaduni pirakliba achievement asina kanglup asigi thabak phangna bohonariba mi singda asabu thongna ma piragani haidi KSO gi sirol aduna toan ba coaching center singbusu thagat pa phungtorakli madugi manungda ultimate gonsu endurance assurance amadi concept na Maheiloi sing competitive examination mai pakpa sit asabu thodang lawi hairiba center sing asina toan ba government gi job sector singda candidate kya bu su mai pakhanba ngamli haidi SAC CPO exam asi sahi kudingi toan police organization Delhi Police Central Armed Police Force amasum atai law enforcement agency sing the recruitment tawna bigi damakta pangthokpani Retian Kumar gi lantum mayam CBI na phajinkhre
National Highway Kuntraga Teret Semaga Mari Lainana Thaba Adubu Suriba Company Amadagi Lupa Lak Taragi Sanjat Tumzataugi Maralda Central Bureau of Investigation CBI National Highway Infrastructure Development Corporation Limited NSIDCL gi Executive Director Maistam Rithen Kumar Phakraba Matungda Maka Mari Lainaba Lantum Kayamarum CBI ni Fatri Hokibo October Taraga Marida Rithen Kumar Phakraba Matungda Maki Guwahati Ghaziabad amasum Imphal la laiba yumsing da thibu humbigi thabak sa thabada sel oina lupa crore 2.62 fagat khibaga loinana lanthum singa mari lainaba siasang mayam amas fatki maka mari lainana fagalaba lanthum singi manungda premium apartment unit 9 premium office space ama amasum Delhi NCR residential plot 3 laibaga mari lainaba siasang sing Bangalore da premium apartment ama amasum residential plot ama leibaga mari lainaba Guwahati da premium apartment mari amasum residential plot ani leibaga mari lainaba documents sing Imphal West district da Ingkhol plot ani amasum lofam ama leibaga mari lainaba sing high end luxury gari taruka mari lainaba sing lupa lakh piba luxury gari ani amasum silver bar gram sama fatki Lanthum sing ado miyoi sigi mamingda amasum haki imung manunggi miyoi singi mingda leiramkhibani amasum mamal hanthana panbra haibadu hauzik thijile hari Mayai lambi semnaba crore 74.22 sanction tawrakri matam sangna semjin bidabadagi phibam soong lairaklaba mayai lambi national highway samga kuntraga tret gi 0 km dagi kilometer 15.35 phawba masum kilometer 30 dagi kilometer 45 phawba Imphal kaksing namkhai gi sarwasi semjinabagi damak Ministry of Road Transport and Highways na lupa crore 74.22 gi sanpham sanction tawrakri hari Pauksi amana phangwa paugi likhun amagi matung inadi hairiba hiramasiga mari lainana India government ki Under Secretary Sasi Bhushan Kumar na Manipur ki Secretary Public Works Department ai sirol thaduna khangalakre hanis paw na makhatari tenda na sum miyam na thamjage duga hujikoi na dimyam paws matang sa lusinjarage masum makhatab anoba update miyam puna ngamina sena channel sigi makeri gi myang pham da makhata na thamjari makhatab anoba update miyam puna ngamina si